ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ? ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯄꯒꯨꯝ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯁꯨꯝ ꯇꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯤ꯫ ꯂꯝꯕꯤ ꯁꯔꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯜ ꯈꯣꯡꯕ ꯍꯦꯜꯂꯛꯄ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯂꯛꯇꯕ, ꯈꯜ ꯀꯌꯥ ꯀꯥꯏꯊꯔꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯂꯤ꯫ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯝꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤ꯫ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯑꯃꯗꯤ ꯂꯧ ꯎꯅꯕ ꯃꯐꯝ ꯀꯌꯥ ꯄꯤꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯍꯣꯡꯕ ꯑꯃꯗꯤ ꯑꯀꯥꯏꯕ ꯀꯌꯥ ꯑꯣꯏꯔꯛꯂꯤ꯫ ꯆꯦꯡ ꯆꯥꯛ ꯇꯥꯡꯂꯛꯄꯁꯤ ꯀꯔꯤꯅ ꯑꯣꯏꯒꯗꯒꯦ? ꯀꯔꯝꯅ ꯑꯣꯏꯒꯗꯒꯦ? ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝ ꯀꯌꯥ ꯑꯃꯗꯤ ꯂꯩ꯫ ꯆꯦꯡ ꯆꯥꯛ ꯇꯥꯡꯂꯛꯄꯁꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯋꯥꯠꯄꯗꯒꯤꯅꯤ꯫ ꯃꯇꯝ ꯆꯥꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯍꯧꯗꯕꯗꯒꯤꯅꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤꯕꯗꯒꯤꯅꯤ꯫ ꯂꯩꯅꯅꯕ ꯌꯨꯝꯐꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤꯅꯤ꯫ ꯂꯧ ꯎꯕꯤꯅꯕ ꯃꯤꯒꯤ ꯆꯥꯡ ꯋꯥꯠꯄꯗꯒꯤꯅꯤ꯫ ꯂꯧ ꯎꯕꯗ ꯄꯩꯁꯥ ꯍꯦꯟꯅ ꯆꯪꯕꯗꯒꯤꯅꯤ꯫ ꯎꯔꯤꯕ ꯂꯧꯐꯝꯗꯨꯗ ꯊꯣꯛꯀꯗꯕ ꯄꯣꯠꯊꯣꯛꯀꯤ ꯆꯥꯡ ꯋꯥꯠꯂꯛꯄꯗꯒꯤꯅꯤ꯫ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯅ ꯃꯃꯜ ꯑꯅꯦꯝ ꯑꯋꯥꯡ ꯁꯥꯟꯅꯕꯗꯒꯤꯅꯤ꯫ ꯒꯥꯔꯤꯒꯤ ꯚꯔꯥ ꯌꯥꯝꯂꯛꯄꯅ ꯑꯣꯏꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅꯗꯤ ꯆꯦꯡ ꯆꯥꯛ ꯇꯥꯡꯈꯠꯂꯛꯄꯒꯤ ꯃꯆꯥꯛ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯅꯥ ꯀꯅꯥꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯂꯧ ꯎꯕ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯁꯤꯟꯃꯤꯗ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯛꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯁꯣꯛꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯗ ꯁꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯁꯣꯛꯂꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯁꯤꯕꯨ ꯊꯤꯡꯕ ꯏꯉꯝꯃꯛ ꯉꯝꯂꯣꯏꯗꯕ ꯖꯥꯠꯂꯥ? ꯄꯣꯠꯀꯤ ꯃꯃꯜ ꯍꯣꯡꯊꯍꯟꯕ ꯉꯝꯂꯣꯏꯗꯕ ꯖꯥꯠꯂꯥ? ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯁꯃꯥꯖ ꯑꯁꯤꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯀꯔꯤ ꯂꯩꯕꯒꯦ?